अहानबदा मरोइबा पाउ पिजरी कोरोना वायरस की लाइसेट का मरी लेनेना इंडो म्यांमार बॉर्डर की अहोब लंबी सिंगदा अथिंग थंबा होखरे मोरेदा चिंगननिंगाई ओइबा मओंगदा अहांगबा युम अमगी मनुंगदा नुपी अमगी असीबा हक्सांग लैरमले जिरीबाम डिस्ट्रिक्ट के कालीनगर दा युम अमा मईने तुमना साखरे थोइदोपा मिसी मिनादे याहोंग्रे अमरी महौसागुम याउसंग कुमहैना लाकपदा मफुम कयादा साना खोनबदा मपुंग ओइबा थोरम ओइदुना तोंगान तोंगानबा क्लब सिंगने सिंदुना याउसंग स्पोर्ट्स मीट पांथोकनारी खुरुमजरी टाइम्स ऑफ मणिपुर न्यूज येंबिरबसुंगबा मक्तदा तराम नोक्चरी हजिक म्याम दा पाउसंदोन पिजरी कोरोना वायरस की लाइसेट का मरी लेनेना इंडो म्यांमार बॉर्डर के अहोब लंबी सिंगदा अतिंग थंबा होखरे नमफालोंगदा संगथोक संगसिन तौबदा सेल्फ डिक्लेरेशन फॉर्म इशू तौदुना इंडो म्यांमार बॉर्डर संगथोक संगसिन तौबसु होखरे इंडो म्यांमार बॉर्डर मोरे की मफम खरदा ngasiदगी हौरगा मोरे गा फाउनरिबा तोंगान तोंगान बॉर्डर के अहोब लंबी सिंगदा लेबाक अनि के संगथोक संगसिन तौबदा अतिंग थंबखरे अदुबु गेट नंबर 2 अमदी गेट नंबर 1 ददी अथिंबा असि लेतना संगथोक संगसिन तौनबगी थबक सथरी अमरोमदा ngasiदगी ngamkhai lana संगथोक संगसिन तौबदा अथिंबा थमखिबा असिदा गेट नंबर 2 नमफालों कैथेल संगथोक संगसिनदा नौना नियम अमा सेमदुना इंडियन सिटीजन खुदिमक नमफालों कैथेलदगी अमुक हना मोरे तमना थोलकपा मतमदा मियोय खुदिमक गेट असिदा नोंगमदा मियोय क्या चटली खंगनबा सेल्फ डिक्लेरेशन फॉर्म इशू तौबा होखरे हारिबा नियम असी खुदकता चटनबा हौखिबन मरम ओइदुना मफम असिदा चटनरिबा मियोय क्यादा खुदोंग चादबा क्या मायोंगनखि अमदी सांगना क्यू लेंदुना फॉर्म लौनबा होनबदा अवाबा अमसु ओइख्रे करिगुंबा मसिदा फॉर्म पाइदना मोरे मगे अयाबसु पिद्रि थौदोक असिगा मानना म्यांमारोमदगी मोरे तमना थोलकपा म्यांमारगी मियोय सिंगदसु हारिबा थोंग असि तौहंदुना मोरेरोमदा संगहल्ली मसिदसु म्यांमारगी मियोय सिंगसु फॉर्म मेंशनबगी नियम सिंग खंगदबना खुदोंग चादबा अमदी मेडिकल स्टाफ याउना पुलिस सिंगदसु मिया वाखल दहनबा होनबदा अवाबा अम ओइकी नाकल अमरोमदा बॉर्डर एरिया सिंगदा ngaksenbagi asoba thodang loriba असम राइफल्सना मपुंग ओइबा thodang लौरगा बॉर्डर के अहोब लंबी सिंग थिंगबा सिदा कुपना ngaksenbagi थबक सथरी ngasiदगी बॉर्डर एरिया सिंगी मफम खरदा अथिंगबा थंबा सिदा म्यांमारोमदगी मोरे चंगलकदबा तोंगान तोंगानबा म्यांमार गी मियोय क्या अमसु गेट नंबर 1 अमदी गेट नंबर 2 दा पुंगसिंग नाइना संगहनखि हाइरी कोरोना वायरस ना नारंबा याई हाइना चिंगनबा लेबदगी रिम्स हॉस्पिटल के आइसोलेशन वार्ड अना लाइंग सथकिबा असम के नगाउं डिस्ट्रिक्ट तगी निफुमाथोय की हक्सांग फगलकपदगी गुवाहाटी दा थाकिबा रिपोर्ट लागमतु डिस्चार्ज तौनबा सेम सारे हाइना रिम्स की मेडिकल सुपरिटेंडेंट प्रोफेसर CH अरुण कुमार न फोंगदोखरे वफमसी ngarang इथनो हेरिटेज काउंसिल हेरिको नसिंदुना पैलेस कंपाउंड लेबा गवर्नमेंट डांस कॉलेज हॉल दा इंटरैक्टिव सेशन ऑन नोवेल कोरोना वायरस हाइबा थीम दा नोमगी ओइबा पांथोकिबा सेशन सिगा मरी लेनना पांथोकिबनी प्रोफेसर CH अरुण कुमार मखा तारदुना लेंगा के माइकेदगे लमदमसी के ओइना जेनिम्स हॉस्पिटल दा टेस्टिंग सेंटर अमदी सैंपल कलेक्शन सेंटर ना रिम्स ता पिरकले चाइना दा सथरिबा रियल टाइम पॉलीमराइज चेन रिएक्शन PCR अमदी जीन सीक्वेंसिंग ना सिंगबा मखल क्यागी टेस्टिंग असी तौनबगी खुदोंग साब असी लमदमस लैते अदुमपु डिपार्टमेंट ऑफ हेल्थ रिसर्च ICMR दा से थाजदुना रिम्स हॉस्पिटल दा सु खुदोंग साब असी पिबिना हाइजगनी लोइनना सस्पेक्ट लैरे हाइरबदी मिपुंग खुदिंग मिपाइनबा पोकपा हाइबा असिदी हौना सानी अदुबु कोरोना वायरस कोविड-19 असी लो खुबदा संदोकपा लैना ओइबना मिपुंग खुदिंग मकना मियाम तिनबा मफमदा यारिबा मखै याउबिदना खुदसा सेंगना हमदोकपिदुना सेक्शन थोरांग सिंग लोंबियो हाइखि सही अमगी मनुंगदा लैसा पाखंग सिंगना खौरांग नांगाइरकपा लमता थागी याउसंगना लाकपदा लमदम सिक्सा कयाना सिंदना सोंग याउसंग थाबलदा मालेमगी ओइना मिपाइनरवा कोरोना लाइना कीबदगी चिंदा मास्क अमदी खुट्टा ग्लोब उपतुना थाबल चोंगनखरे मालेमगी ओइना मियोइबा खुनाइदा लंदारकलिबा मियामना कोविड-19 हाइना खंगनबा लाइना असितगी ngathongnabagidamag laikai laikaina sahi khudingi sinduna lakpa yausang sports meet handak sahi gi oina tawdaba yaunare
अमरोमदा थाबोल चोंगबु खोइदाजब क्याना लाइना असिबुसु ngakthokpa amadi thabolbusu chongba haina pandamda khutta globe chinda marks uptuna chongkhiba thabolda puwarigi tangkak ama oina angakpagum yengnakrai ngasi nungthil more ward number 8 senai bengi mi leinadaba ahangbayum amagi manungda nupi amagi asiba haksang ama leiramlai more police tagi fangba pawgi matungina siriba nupi adugi mamingna sangte atopaming sangi gangte sahi kuntrataruk apokpa laikhidraba thongma gangte kawi myanmar gi mamo village tagini mahak kanagumana halambagi mawngda nupi adugi makhorida dakpham ama leiramkhi amadi manatonda I thokibagi mami taramkhi adubu kari karamba matamdagi nupi adu siduna leiramkhibano haiba khangba ngamdana leire hiramasigi matangda more police yauna imphal dagi forensic team ama laktuna kumna yengsinkhi tungda asiba haksang adu more police na lokhat khibuga loinena case ama register tawkhre hairi Jiribam district ki Kalinagar ward number 2 dagi ngasi nungthil pung aniga minute ni forum tabada yum ama mainitumna sakrai aduga yum aduga thangnana leiba mobile tower amasu mainitumna sakadabadagi kalhore mai adu matau karamna haurakibano haiba khangbangamdri thodok aduda kangabam santos ko mi amagi yum kanmangamdana mainitumna saki amasung mobile tower adudi ayamasaruk maina saki Sahi khudingi pangthok na bagum ngasisu Manipur gi tampak ki mafam kya yausang kumhai pangthok pa hongna khre kumhai asina lakpada Manipur gi governor Dr. Nazma Heptullah Manipur gi chief minister N Biren speaker Y Kemsan amade art and culture minister L Jen Kumarna yaifa paugzel pirakli ngasi numidang wairam dagi hogduna lekai singda yausang mai tharba matungda angang singna yum sangduna nakatheng chatnaki Sahi sa kaya gi mamangdagi hauna chatnaduna laklaba lamtagi taramangani panba purnima numitagi hauba yausang kumhai hongdokpagi saruk amoina moirangda leiba gauria lining chatpasingna dharmagi oiba lining laison tongduna moirangda ngasi yausang mai thaduna hokre hongdokpagi thormaduda moirangi lekai dagi lakpa gauranga mahaprabhugi lining laison tawba nupa amasung nupi holi palakyana saruk yakhi Thobal district ke manung chanba yaripok singa khunggangdagi mayai ka wachinjak maru fangna muthanabagi patangda singa idol club SIC na sinduna ngasi miyam gi oiba mifam ama pangthokre singa playground da pangthokiba mifam aduda toan ba warip ahum su lawki warip singa dudi aikhoi gi tungi yumbirel oirakadoriba naharol singbu tinjang kaijang da bami amamam ohenaba khungang ngasi da mayai ka wachinjak saba yonba thingba masida lokhatpa yaba thabak thoram sing SIC singana maru oiba thodang lawba Pandam masih fangaba khungang asida numidang wairam pung taruk tagi ayuki pung mga fawba mitop sangbad ating bathamba loinena mayai ka bachinjaki mayokta drive chathabada asoba thodang lownaba nupi singdagi oiba lup ama semba haiba sing yauri Salaisa apunba luptin kanglai na sinduna numit mangani subna sathagadaba cultural amadi peace camp ngasi haibong popi tarang apunba umang community hall da pangthokpa hokre thormaduda konthaujam kendra gi MLA Dr. Sapam Ranjan Manipur gi ningthole semba sana jawba Manipur University of Culture gi registrar Dr. L Surjit amadi social scientist Dr. Dhanavir Laisramna athoi baling pirapusing oina saru yakhe thormaduga mari lena salaisa apunba luptin gi secretary Waikom Nilabantana kemas nauna hogulakli ban hasinga lamdam masigi thangta chana isai drama dance amadi pena saksing Kanganabagi pandamda pangthokpa kem amani haiki singda lekai singda changsilakanda asugumba program singasi sahi kumon khudingi pangthokpa ngamnanaba khoi miyamdagi khoi nijaningi amasung handak tangna ahanbo oibnina khoi camper sing asing chamadagi khoi hena leijade masi yaragadi ba kunjau thinna miyamna saruk yaminaraga kanglei ina dase hena mapangal kanba mapung mating leiba adugumba jati ma oinanaba honabada miyamgisu saruk yaminasi amasung sosok pibiu haijabasi haijai Imung khudingda chak ising thongbagi khudong sadaba kaya mayoknaramba adu khara makhai ko honabagi pandamda pasoi SC gi MLA AK Mirabai ngasi yumthong sahumga mapanda gas connection phanghan khrai pasoi block congress committee na sinduna pangthokiba thormadmada MLA AK Mirabai na hakibada gas connection piba asina matamamada
imung manung puribi nupisingna thengneramba awabasing adu khara makhaidi kokhanba ngamlagani makhatana ACS gi manung da leiba gas connection phangdriba yumthong chamaga kunmanga da yaushang kumai hek loibaga phanghalagani hainasu thajaba piki Kana matam chana paisa chenchen singje kaithok pidabadegi MLA oiba kuiso awaba oiba asugumba mayam singje thengnanabagi damakta atuba matamda thaurang mayam singje paikhat piu hojiksu makatana piba yaba sarkarna tawga lauthokiba program mayam singje matam chana pibiu Moirang SC Progressive Front asinduna Moirang Kendrada anuba cooking gas connection scheme yenthokpagi tharmamang asi Moirang film Laikai da pangthokre Maduda Moirang Kendragi manungda laiba beneficiary chamaga yankairomda lupa lising ani ani gi mamalda zero interest down payment gas connection phanganki athoiba mitungen oiba warulda social worker TH Santina phongdokibada Uzwala scheme gi makhada gas connection loba yadraba aduga lairaba oibana gas connection lobadi ngamdraba mioi singi awaba koknaba Bharat Gas Agency ga tanaraga Moirang SG imung khudingda gas connection pinabagi thorang asi paikapani masida nupa natraga nupi amana hekta connection loba yagani imung amada mathau tabagi matung ina connection ani hum lobagi ayaba supiri masina Moirang Kendragi imung kyada gas connection phanganduna singna chak thongbagi thengnariba khudong sadaba sing kokhanbada asobo mateng oiragani haiki Uzawala scheme gi makhada phangaudraba aduma lairabadi oijaba masana adugada ngasagi priority card piviramdawa matamdugi MLA singna pradhan singna already councilor singna piviramdawa masadi lairaba mayamdo ayi wakhalon amade ayi moirang ken project fangi wakhalon da moirang ken da akoi di lairaba kongani haiba akoi padamduda sangsil lakanda akoi du numero boy kanda akoi na karo se sigi scheme se aina mu Bharat Gas Agency da request tawreba makhoi ya bire Moirang ni hala na Manipuri Moirang ni hala da masin launch tawbira matungda ngasi yan thokadori besidi Miyam na mipainariba coronavirus asi ai isada na de haiduna tumina laithokpa matam natre lainga khak ngairaga laibagi mahutta laina asi bunga thoknaba aikhoi puna hotnaminaba mathau tai haina social worker akoijam ibom sana phongdokrai wafam asi ngarang akoijam ibom sa amadi mahake loinabi akoijam ongbi ibemhal gi minyang makhada mongsangai me lekai da leiba Pilo Library da pangthokiba coronavirus dagi ngathoknaba polam sing yenthokpagi thormamada phongdokibani mongsangai amadi konjeng laikai gi miyam da mask paracetamol tablet sanitizer amadi immune booster tablet sing yenthokpagi thormadu da akoijam ibom sana laina asina maram oiraga miyoiba khunai da landarakliba asibu ngathokpa haibasi aikhoi puna honaminaba mathau tai ai isa nadraga loire haina leibagi matam natre longna ganba laina ama oibana lainga ki khongthang khakta ngairaga leibagi mahutta aikhoi punna laina asidagi ngakthoknaba honasi haiki Nambol Kendra gi manung sanba Nambol Naurem Panthoivi lekaida Naurem Football Development Association NFDA Naurem na sinduna ima Panthoivi lampakta numit mangani sathagadaba ahanba yausang sports meet lisingani kun ngasi hogdokre hogdokpagi thoromda NFDA gi advisor Manglemba Naurem amadi N Ram Singh na maroiba mitungnen sing oina saru yaduna senglaba kangladagi maira laururba matung lamthaki kangladagi maira puraga chelakpa lamjeloi sing okpaga loinena maira sukhatuna sports meet adu hogdoki hogulakliba angang singbu mayai kawa chinjak saduna amadi kumai harauda luptuna matam manghanduna aranba lambida chatkigadabagi mahutta makhoida sports ki spirit ama pinabagi pandamda sports meet asi pangthokpani Nongmagi chara tanabgidamak kaithelda insang napi yolibi imasingdagi lemna insang khaiduna yumda punaba honariba police ki wakhalon khudakta thinghoba sumgani minungsi leitaba wakhalon chenba police kharana fazana thabak tawriba kaya gi mingcha thihale haina textiles minister TH Biswajina phongdokrai wafamasi Ministry of Textiles Office of the Development Commissioner for Handloom Weavers Service Center Imphal asinduna ngarang palace compound da leiba lamyan basanglen da pangthokiba malem gi nupi oibi singi numit palan thoromda athoiba mithunglen gi oiba warolda phongdokibani mahana makha taraduna haukiba puari gi wari singbun kya da lamdam masida chatnaramba chana kanglon kya na nupi singbu lairi tamhandaba awun pot yamdabagi otnai biba amadi mapuroiba laikhidraba matungda nupi singbu mapuroibagi mangfamda langsinbagi chanabi sing ngasidi mami samnakle Prime Minister Narendra Modi na lusingba NDA lengak lakpadagi nupi singi aipa thorang kaya amadi scheme kya paikhali scheme kya se leiduna su nupi oibi singna
ꯄꯥꯏꯈꯠꯂꯛꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯂꯧꯕ ꯉꯝꯗ꯭ꯔꯒꯗꯤ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯔꯣꯏ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯏꯐ ꯊꯧꯔꯥꯡ ꯀꯌꯥ ꯍꯧꯈꯤꯕ ꯆꯍꯤ 2-3 ꯑꯁꯤꯗ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯛꯂꯤ ꯍꯥꯏꯈꯤ 인상 법이 멈춰야 마용도 자네 뿌리 법이 지금 그런 법이노 아이 월드 모두디 하는데 서스펜 떠보다 라라가다 보니 하지 신의 도서 또 보는 사이 왜 야만 하비기부터 See, immediately we stop it. We should stop it. I appeal to Ujini. Maji pote appeal to Ujini dos. Aduga police me ama kaki sele aduga traffic le puna makse sina mangthok pi ganu senhan pi ganu hai sima appeal to Ujini ba. Ibiu simdi. Paran chau pelu sau jan police na ai phage to basa to hoge to pur to traffic na. Asima photo hai bani apoi ui mangda. Ai no mu lao yau rabni. Noi to kai no na. Dari de. All Manipur United Clubs Organization Amukona Sinduna, Yakshan Kumhai Gamari Lenina, Manipur de Leriva, local club singda, Sana Konavada Changdaba Yadraba Potsai Sing Kusina Kray. Kwakatel the Leva, Amukogi May Lushing the Pangto Pator Maduda, Amukogi President, Nando Luangna, Yakshan Kumena Lakpada, Hogulak Liba, Nahasingna, Itak Irang the Tauduna, Palm the Botoxing the Gate, Karada Oribasu, Nathaiduna, Masamo Fabakunayama Semnabagi Pandamda, Sana Konabagi Polam Singasi, Yentopone Haike. Ngasi yenthokliba polamsing asigi matengdagi masak naiba sanaroi kya puthokuna malemgi phambakta lamdam asigi mingset purakpa oiresanu haikhe hauji amuk sanabagi pau phangwigani Hindu lining set pasingi asoba kumhayama oiriba yausang kumhaina lakpada lamdam asigi lekai lekai da leiriba club singna haurakliba nahasingda sana khonabagi ithilama pinabagi pandamda sports meet kaya pangthokli ngasi ayu angan badagi hogduna sengnaba kangladagi maira logduna sports meet hogdokna ke Imphal iski soibam lekai da leiba citizens club ki yankairak suba annual yausang sports meet Manipur gi ningthau leisemba sana jaubuna club asigi sana bungda hogdoke ngasi hogdokpagi thoramadu marging Wangren Kaubru Amadi Tangjing Panage Mars Fars ki Salami Ningthona Oke Yausang Sports Meet asida Pana Mari asigi oiba nat ki jagoi isai sangdamnaba amadi sana khonaba kya pangthokli Lambi nakanda laibiriba ipa ipal ima ibel sadana harol pudi manga deng thok pirtana makoy upungin thogal priyo chona apiyo haiduna in the lamjariba international national Manipur ki amadi India ki kogi patran amadi international ki kogi mairasi tukachaduna kogi Moirang Assembly Constituency ki Kwakta Santong Sabal Ekai Daleva Santong Youth Welfare Association Saiwana Sinduna Kunmathoi Suba Yausang Sports Meet Lisingani Kungasi Hogdokrai Santong Ningthau Laifam Dagi Laikai Asigi Sanaroi Singna Maira Laururaga Saiwagi Ground da Kwakta Gram Panchayat ki Upapradhan Maibam Purnima Devina Maira Sukhatuna Kunmathoi Suba Yausang Sports Meet Lisingani Kun Hogdokle Haina Lauthoki Sports Meet Hogdokpagi Thoramadu Saiwagi Secretary Joy Kumar Sograk Pamna Haikibada Sports Meet ada tuan makalgi masana da atau hensing tanagani. Sports injury bagi maram di yausang da abir taiba sian khai bada thoning da bakhana chaina ba kaya ama tholok padu thok tana ba boarding da lei wangang mayam si paisa khai ba lambi thatna thok tana ba adugumba wakhallon da sahi chupna pangthok jage haina mathang sahi jingda la kadori bisu Pangthok pengambu ijagi haibo wafam masih sekretari ama wena injari. Ziribam district su tongan ba club amadi organization sing na senduna yausang sports pangthok nari. Yaifalamjing club Divong Kunaugi yausang sports meet aduda Manipur Food Industry Corporation Limited ki vice chairman K Sarat Kumar na chief guest oiduna thormadu pangthoki. Yausang kumhai ki saruk ama oina
Mitai Naha Club Ningthembam Dasu Jila Parishad Jiribam ke Adaksha KH Janakina Chief Guest Oiduna Sports Meet Adu Hongdoki Amadi Community Hall Amasu Sangaki Pioneer Club Uchathol Isel Club Dibong Amadi Lamlen Evergreen Club Babu Parana Chingba Tuan Tuan Mamfam Singda Yausangki Sports Meet Pangthokna Khi contribution nama tahu ngamna buat nama dah angang sing asiki masamu pernah lehan na bagi aduh masana pamjaba sports discipline aduh dah koi sana le harga normal tu kan normal dia koi ki narol sing asiki mandan silbeja sing aduh isu sing pun masina normal dia lamda masiki jadi asiki minta porkani hai bisa masih koi ki thajda dah Amaromda More dasu Mitai Council More nasenduna Yausang Sports Meet lisingani kun ngasi Kondong Lairembi Haraubungdagi Senglaba Maira Logduna Hongdokrai Tharmaduda Tengnopolgi Additional SP Operation TH Krishna Tombina Sports Asibu Hongdopagi Maira Rally Amalam Thaki Tungda Eastern Science School gi Playground da Lamthungpham Oiduna Yausang Sports Asida Angang Singna Tuan Tuan ba Masana Kyada Athoi Hen Tanaki Ngasigi Sports Hongdokpaduda Mitai Council More gi official singsu saruk yaki Loinana Sanaroi Singda Mana Piduna Puning Thogatki New Staff Organization NSO na Sinduna Kwakatel Haino Khongnem Bidalaiva Ibado Nong Saba Ground da Numit Mangani Sibna Satakadava Yausang Sports Meet Kamari Lenina Ngasi Sanakiva for a-side soccer friendly match da TOMTV na NSO bu Panjil Manga Marida Mighty Papi Kray Facebook real friend gi player sing bola si NSO na umun kay Manipuri diaspora Tom Pine TOMTV ken na Pine TOMTV goal TOMTV na goal tin mathakta bolong ne ken na Pine ai tau ke kai ram TOMTV sa sin sara ga loy ga lebi wani hajari goal ama ka samok sajan ga Amaromda ngarang Education Minister TS Radeshamna Kanglagi Senglaba Laifam Lendagi Maira Logduna Hongdokiba Tarasuba Annual Journalist Sports Meet Lisingani Kungi Ngasi Ahanba Numita Athletic Yauna Tuan ba Masana Kya Kumalampak Men Stadium da Sathaki Ngasi ayu pangthokiba nupi singi oiba 100 meter race ta TOMTV ge Asapriyana Ahanba position Logduna channel asigi Ahanba account hangkhre Lamjela sida ISTV ge Rosimala amadi Impact TV ge Victoria RK na mathangsina anisuba amadi ahumsuba take aduga nupigi 400 meter race na Impact TV ge Victoria RK Media Unified ge Heights Roni Bala amadi ISTV ge Rosimala na mathangsina ahanba anisuba amadi ahumsuba take ngasi pangthokiba nupa singi oiba 400 meter race ta Shanghai Express ge TH Kishan Media Unified ge M Kennedy amadi TOMTV ge mangsatabam ojit na mathangsina ahanba anisuba amadi ahumsuba take ngasi nungthil gi matamda Media House Nipa na saruk yaduna pangthokiba volleyball event ki final match ta TOMTV na Impact TV bu yamna laksaba mongda set anisino da maithiba piduna event asigi champion oiki Second. Ready? 2 meters. 2 meters. Singh, General Secretary ISTV. His timing is 1 minute .92 second. 0.50 second. President Neroka FC. His distance is 5.
distance is 7 meters. Mana asi kai khumnazariba second Our distance is 3.25 meters. Second. Our timing is. Thank you, Byron. Since the launching organizing committee, Michael Degi, thank you, sir. Aroibada maroiba pom kana fangbigani. कोरोना वायरस की लाइसेट का मरी लेना इंडो म्यांमार बॉर्डर के अहोब लंबी सिंह अतिंग थंब हौख्रे मोरेदा चिंगनियाई ओइबा मौंगदा अहांगबा युम अमगी मनुंगदा नुपी अमगी असिबा हक्सांग लेरमले जिरीबाम डिस्ट्रिक्ट के कालीनगर यम मैंने तुमने साख्रे थोदोप मिसिन मिनादी याहोद्रे महौसागुम यौसंग कुमैना लापदा मफम कयादा साना खोनबना मपुंग ओइबा थोरम ओइदुना तोंगान तोंगानबा क्लब सिंगना सिंदुना यौसंग स्पोर्ट्स मीट पांगथोंगरे याउसंग कुमैना लापदा टॉम टीवी की माइकेदिगी लमदम असिगी मियामदा नुंगाय याइफबा अमदि साखोटपनाय अमदि पुंसी अमा ओइबियु हाइना याइफा पाउजिन पिजरी ngasi goinadi tom tv gi manipuri pau matang sida loisinjare miang tabrib singbo mukana khurumjare